ꯃꯈꯣꯏꯅ ꯑꯣꯠꯄ ꯅꯩꯕ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯅꯨꯡꯁꯤ ꯁꯨꯛꯈꯪ ꯈꯪꯗꯕ, ꯃꯈꯣꯏꯒꯤ ꯊꯕꯥꯛꯇ ꯊꯃꯣꯏ ꯌꯥꯎꯗꯕꯒꯨꯝ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯒꯤ ꯊꯃꯣꯏ ꯌꯥꯎꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯅ ꯊꯟꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯠꯄꯁꯤꯡ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯤ, ꯐꯨꯔꯝꯃꯤ, ꯑꯔꯥꯝ ꯈꯧꯔꯥꯡꯍꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯃꯛꯀꯥꯒꯤ ꯁꯥꯔꯕ ꯅꯨꯡꯄꯥꯛꯇ ꯍꯤꯞꯍꯜꯂꯝꯃꯤ, ꯁꯥꯔꯕ ꯌꯣꯠꯅ ꯃꯁꯥꯗ ꯅꯝꯂꯝꯃꯤ, ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯔꯛꯄ ꯃꯍꯩ ꯑꯣꯏꯅ ꯊꯥꯖꯗꯕ ꯈꯔ ꯁꯣꯟꯕꯁꯤꯡ ꯑꯗꯨꯗꯤ ꯙꯔꯃꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯛꯇꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯖꯗꯕ ꯂꯥꯌꯥꯝ ꯂꯥꯠꯄꯒꯤ ꯃꯆꯨ ꯁꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯌꯥꯝ ꯂꯥꯠꯄꯁꯤꯡꯒꯤ ꯃꯐꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯃꯨꯁꯜꯃꯥꯟꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯔꯕ ꯐꯥꯎꯕꯗ ꯃꯨꯁꯜꯃꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯁꯔ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯃꯩꯌꯥ ꯑꯃꯁꯨꯡ ꯑꯝꯃꯥꯔ ꯃꯈꯣꯏ ꯑꯍꯨꯝꯁꯨꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯛꯀꯥꯒꯤ ꯂꯥꯏꯔꯕꯁꯤꯡꯅꯤ, ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯛꯄꯁꯤꯡꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯤ ꯂꯧꯊꯣꯛꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯁꯥꯕꯅ ꯈꯝ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯐꯤ ꯊꯣꯡꯗꯅ ꯁꯥꯔꯕ ꯂꯩꯉꯣꯏꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯩꯅ ꯆꯥꯛꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯩꯔꯥꯛ ꯑꯁꯤꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯈꯣꯏꯕꯨ ꯊꯧꯒꯠꯂꯝꯃꯤ, ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯁꯕꯔ ꯇꯧ, ꯈꯥꯡꯖꯤꯜꯂꯨ, ꯈꯥꯡꯕ ꯀꯟꯕꯅ ꯅꯈꯣꯏꯕꯨ ꯖꯟꯅꯠ ꯌꯧꯍꯟꯒꯅꯤ꯫ ꯍꯖꯔꯠ ꯌꯥꯁꯔꯗꯤ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯖꯔꯠ ꯁꯨꯃꯩꯌꯥꯕꯨꯅ ꯑꯕꯨ ꯖꯍꯜꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯕꯨ ꯖꯍꯜꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯉꯝꯕ ꯃꯈꯩ ꯑꯣꯠ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯕꯨ ꯖꯍꯜ ꯐꯤꯡꯒꯠꯂꯛꯂꯝꯃꯤ, ꯋꯥꯔꯤ ꯁꯥꯅꯔꯝꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯃꯆꯤꯟ ꯑꯍꯨꯝ ꯂꯣꯡꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡꯒ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯏꯁꯂꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯁꯍꯤꯗ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛ ꯑꯣꯏꯈꯤ꯫ ꯍꯖꯔꯠ ꯑꯝꯃꯥꯔꯕꯨ ꯌꯣꯠꯀꯤ ꯐꯤꯖꯣꯜ, ꯂꯥꯟꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ, ꯌꯣꯠꯅ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜꯗꯨꯕꯨ ꯁꯦꯠꯍꯜꯂꯒ ꯅꯨꯡꯁꯥꯗ ꯊꯥꯗꯣꯛꯂꯝꯃꯤ, ꯅꯠꯇ꯭ꯔꯒ ꯁꯥꯈ꯭ꯔꯕ ꯂꯩꯃꯥꯏꯗ ꯍꯤꯞꯍꯜꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯐꯨ ꯆꯩꯗꯨꯅ ꯂꯥꯛꯅꯗꯨꯅ ꯀꯌꯥ ꯇꯧꯔꯕ ꯐꯥꯎꯕꯗ ꯏꯃꯥꯟ, ꯊꯥꯖꯕꯗ ꯍꯟꯊꯔꯛꯄ ꯂꯩꯔꯝꯗꯦ꯫ ꯃꯁꯥ ꯏꯟꯈꯠꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯖꯔꯠ ꯈꯕꯥꯕꯁꯨ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯝꯃꯥꯔꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯃꯉꯣꯟꯗ ꯌꯣꯠꯀꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯁꯥꯍꯜꯂꯒ ꯃꯀꯣꯛ ꯃꯊꯛꯇ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯩꯔꯥꯛ ꯀꯌꯥꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯩꯇꯥꯜꯕꯨ ꯆꯥꯛꯍꯜꯂꯝꯃꯤ, ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯍꯜꯂꯝꯃꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯏꯂꯥ ꯑꯗꯨ ꯏꯪꯊꯈꯤꯔꯝꯃꯤ꯫ ꯍꯖꯔꯠ ꯈꯕꯥꯕꯅ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯀꯤ ꯊꯧꯖꯥꯜ ꯍꯩꯔꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯀꯤꯗꯃꯛ ꯃꯄꯨꯗ ꯅꯤꯖꯔꯝꯃꯤ, ꯗꯨआ ꯇꯧꯔꯝꯃꯤ, ꯍꯣ ꯃꯄꯨ, ꯈꯕꯥꯕꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯄꯨꯗ ꯍꯥꯏꯖꯕ ꯑꯗꯨ ꯃꯄꯨꯅ ꯌꯥꯕꯤꯔꯝꯃꯤ꯫ ꯑꯝꯃꯥꯔꯒꯤ ꯃꯀꯣꯛꯇ ꯑꯅꯥꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯀꯤꯝ, ꯃꯇꯝꯗꯨꯒꯤ ꯂꯥꯏꯌꯦꯡꯕꯁꯤꯡ
na layeng lami aduga harammi yotpu salaga namgadabani asumna Hazrat Khabbab na yotpu salami aduga makokta namlammi masa inkhalakliba singi manungda Bilal su amani mahak asi Habsi Ethiopia da leiba mi Khalaf gi machanupa Umayya gi minaini Umayya na mahaki chana thaknaba thingjilammi aram khawrangbana charang narami aduga numit yunglakpa matamda manil thoklaba nungpakta hiphallaga thabakta arumba nungna hanchilammi aduga harammi Muhammad ki tunginba toklo lad amasung ujabu latlu natrabadi asumna nanchinduna adum thamgani Hazrat Bilal makoigi otpanaiba adu khangduna lerami aduga magi machindagi wahai asimakak thoklaklammi ahad ahad haibadi amakaktani mahaki thajabada luptuna leiborami mana luptuna leikriba thajaba asida makoina makhal kayagi awaba piba asina karisu kanaramde harau harauna haibo wayesi hanna haiduna lerami rahmati alamin Muhammad sallallahu alaihi wasallam gi chathorakpa amada mahakna thengnarami makoigi otpanaiba adu ubada Muhammad sallallahu alaihi wasallam khangbu ngamlamde yamna awabagi khondokta harami Bilal waruganu ahad ahad yamna thunna aram khubamdagi thoraklagani Warqa bin Nufel mapamaduda chathorakpada thengnarami mahakna harami Bilal nangna haribada chummani mapu mahak amakaktani ha mahak amakaktani aduga miot pasing adugi maikaido onchillaga harami khudagi kasam mapugi wasaklaga haribani karigumba nakhoi na mabu asum tawduna halaba adu oiba tarabadi magi kabargi mapam adu ziyarat ki mapam ama sengbatkani Hazrat Bilal makoigi otpanai ba adu khangduna lerami noma Hazrat Abu Bakar Umayya gi manakta chatlammi aduga harami hoi miotpa nang alabu khajikta phawu ki dabra maral leijadraba asibu maram icha chadana asuk thina otpiba Umayya hari nangnani mak asibu lamang nahaliba hujikti nang khaktani mabu kangadaba Abu Bakar hari aingonda layam latpa minai ama lei magadu lawro aduga mahaki mota maral leijadraba lairba nupa adu aingonda piro Umayya na hari ayare machi puja karo Hazrat Abu Bakar namagi layam latpa minai adu Umayya da pikre aduga Hazrat Bilal bu puraklaga mabu ningtamalami Bilal matomta nate layam latpa singna opal naibasi atopa minai kya so lammi Hazrat Abu Bakar na makoi sing adugi miol minai adubu yengmungam daduna atopa minai kya su leiraga maningtaman kerami masitana tana noma mahaki mapana hari ichanupa nangdi ason minai sing maningtam halli masamo baba Allah chena thajaba adugumba minai adu suningtam halu maramdi karigumba kanda makhoi sing adu nangi mating warpiyai nangna awana tarakpada makoina mating pang posuyai Abu Bakar na hari abbajan aigi pandamdi Allah na harawa amasung yabina bagi damuktani makoy digi mating amata laura roy